Indigenous Tribal Leaders Forum ITLF na Manipur mache dana thugai na ba wafam phongdok khibagi mayokta Manipur lenga na forum asigi manthakta action laukalagani haina Education Minister Thaunauzam Basanta Kumar na phongdokrai Taru Helaba Manipur ki irang asi loisinaba Prime Minister yaupa all political party ki mifam ama thubada sinnaba wakhal manaba political party tara ki maikei digi memorandum ama Governor Anusuya Uikeda pisinkhre haile Kangchup Chingkhong Don Bosco School manakta Kuki Militant singna nongmai kapsilakpagi thongdokta nongmai na panduna sokpadagi laikan aduna lairakpa khwairakpam ningol Leijan Bam Ongbi Abemja ngasi laikidrei Amasung Khongnang Thaba University na India amasung Southeast Asia leibak singa mari hena fagatnaba meeting thamli haina Private University asigi Vice Chancellor Professor N. Joy Kumar na phongdoklai